के मैम अखोई हौजिक बारमुनीद लई बारमुनीदगी अखोई सालेपुर चांदपुर बेराबाग अखोई खोंसानबा हौरगनी अयुक्की ओइना ngasi खोंसान asi अखोई नोंसु याम वेदर फत्ते नों खरगा चुई अना अखोई मेकअप थोसी अखोई हाइबा खोंचदसी मैम सपोर्ट तौ Ano usina bontra purum dagi saka hongkor kontra. Bontrapur Jorakun. Side day. Kaya maning day sina Jorakun ni day sina. Jorakun tra. Jorakun hongkor sila. Jakura. Building ay ikon ini. Papa bawa video. Hari na wari. Aku Yang kira ro. अखोई हौजिक बारमुनीदगी थोक्ले आजि अखोई सालेपुरगिदमक ngasi weather se nong chubana अखोई चसन मंगमद्रे आजि अखोई बारमुनीदगी सालेपुर योरगा सालेपुरदा चाकलेन चारगा अमु अखोई बेराबाग अमसुंग चांदपुरदगी हल्ला अखोई लमाग्रामदा अखोई मीटिंग अचौब अमा सिल्ली हाय मेरा पाइबिना पुंग मरी द्वाइदा लमाग्रामदा थुंगद्रा खल्ली चांदपुरदसु अखोई पुंग अनिदगी अहुमदा मीटिंग हायगी अदि बेराबाग चंगमगा अखोई याम नुंगाइरा amani aduna aikoi asam gi yelhomi amani haibasimak asam sarkar na aikoi bu thongoi bise maram asina aikoi gi imalon se nasidi leikha tarakpaga Iya taro. Ro nong deh. Kalau nana itu ya. ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯏꯅ ꯄꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯁꯥꯒꯩ ꯑꯃ ꯖꯥꯇꯤ ꯑꯃ ꯍꯥꯏꯕꯁꯤ ꯂꯣꯟꯅ ꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯂꯣꯟ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯂꯣꯟꯗ ꯑꯩꯈꯣই ꯇꯥꯡꯖꯔꯒ ꯍꯤꯡꯉꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯇꯨꯡ ꯇꯥꯕ ꯃꯇꯝ ꯐꯥꯎꯕ ꯍꯌꯦꯡ ꯀꯩꯅꯣ ꯐꯥꯎꯕ ꯂꯣꯟ ꯑꯁꯤ CAA Citizenship Amendment Bill ꯂꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯌꯥꯝꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯒꯤ DC ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯒꯤ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯑꯦꯔꯦꯁ ꯇꯧꯈꯤꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯂꯧꯈꯤꯕꯁꯤ ꯑꯩ ꯈꯜꯂꯤ Citizenship Amendment Bill ꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗꯗꯤ Citizenship Amendment Billꯒꯤ ꯑꯩꯈꯣꯏꯗ ꯕꯣꯔꯥꯛ ꯇꯝꯄꯥꯛꯇ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯃꯥꯏꯅꯣꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯛ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯣꯠꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡꯗ ꯕꯣꯔꯥꯛ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯗꯤꯃꯥꯟ ꯑꯃ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ
ꯃꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯉꯥꯡ ꯂꯣꯏꯁꯤꯡꯅ ꯂꯣꯏꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯔꯤꯛ ꯑꯃ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯀꯩꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯖꯥꯇꯤ ꯑꯃ ꯐꯨꯔꯨꯞ ꯑꯃ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯣꯟꯗꯣ ꯍꯥꯠꯇꯣꯛꯄ ꯇꯥꯏ ꯂꯣꯟ ꯁꯤꯈ꯭ꯔꯒꯗꯤ ꯃꯥꯏ ꯖꯥꯇꯤꯗꯣ ꯃꯇꯣꯝ ꯁꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯃꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯗ ꯐꯨꯔꯨꯞ ꯑꯃ ꯍꯥꯠꯇꯃꯤꯟꯅꯕꯗ ꯂꯣꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯋꯤ ꯂꯣꯟ ꯍꯥꯟꯅ ꯍꯥꯠꯇꯣꯛꯏ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯗ ꯌꯥꯝ ꯀꯟꯅ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯖꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯤꯔꯥꯖꯤꯠꯅꯤ ꯍꯤꯔꯥꯖꯤꯠꯄꯨꯗꯤ ꯑꯩ ꯃꯥꯏꯒꯤꯗꯤ ꯍꯥꯟꯅ ꯊꯥꯒꯠꯂꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯆꯦꯟꯖꯔꯛꯏ ꯑꯁꯤ ꯆꯦꯜꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯥꯏ ꯍꯥꯏꯖꯕꯇꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯝꯇꯪꯗꯤ ꯐꯪꯍꯟꯕ ꯐꯩ ꯍꯥꯏꯅ ꯑꯩ ꯏꯁꯥꯁꯨ ꯊꯥꯗꯣꯛꯆꯔꯒ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯖꯕꯅꯤ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯊꯣꯛꯂꯤꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩ ꯄꯥꯟꯗꯝꯁꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯖꯦꯜꯍꯧ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯄꯤꯕꯤꯌꯨ